ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯩꯁꯦ ꯀ꯭ꯋꯥꯏꯊꯦꯜꯗꯅꯤꯀꯣ, ꯀ꯭ꯋꯥꯏꯊꯦꯜꯒꯤ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯥꯡꯖꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯅꯤꯁꯨꯕꯒꯤ ꯁꯣꯔꯣꯛ ꯈꯥꯡꯕꯗꯣ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯋꯤꯀꯣ. ꯂꯥꯏꯒꯤ ꯇꯧꯗ ꯌꯥꯗꯕꯅꯤ. ꯑꯩꯈꯣꯏ ꯖꯒꯥ ꯖꯒꯥꯒꯤ ꯃꯥꯒꯤ ꯑꯩ ꯄꯥꯡꯊꯣꯛꯅꯕ ꯉꯥꯛꯇꯅꯦ. ꯑꯩꯈꯣꯏ ꯉꯥꯝ ꯈꯨꯜꯒꯤ ꯊꯣꯛꯇꯅꯕ ꯃꯥꯏ ꯂꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤꯀꯣ. ꯑꯩꯈꯣꯏ ꯉꯥꯝ ꯊꯣꯛꯇꯅꯕ ꯃꯣꯏꯁꯨ ꯀꯦꯃꯦꯔꯥ ꯂꯧꯔꯤ, ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯂꯧꯔꯤ. Baca. Ano pa yun? Ay, ano pa yun? Bulpin? Wala ka na? Kaya pa ba yun? Hindi ko salas ito. Ini siap sekali kok. Jam sele angam ngam ju thadaramme indesu ada video recording ju tauri nupa ama sigi chitek phang badani ko mari phang baduda asomna main road thokiba ana kansina sigina mamang pang lambi sakibadune corner sta niko gari khamdal lere do ayam ngam bazang ga dum thadaniko do aisu ngam thadaruge ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯂꯥꯏꯠꯇꯣ ꯇꯥꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯂꯝꯇꯥꯒꯤ ꯁꯤꯅ ꯍꯟꯗꯛꯀꯤꯅ ꯑꯅꯤꯁꯨꯕ ꯃꯔꯤ ꯑꯅꯤꯁꯨꯕ ꯊꯥꯡꯁꯤꯗ ꯇꯧꯕꯅꯤ. ꯑꯅꯤꯁꯤꯡꯁꯨ ꯑꯉꯝ ꯑꯉꯝ ꯆꯪꯅ ꯑꯗꯨꯝ ꯊꯥꯖꯩ. ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯊꯥꯗꯒꯦ. Songase itu nama keren kadar gitu. Yang lima segi tadi pangwoi na. Ay sakit ni aku kira itu mau kamera tu nami, terus top kamera kan nami. Mas ngam thawai. Yo ima je ai ju ngam bapam ke. Oh, lar kapio. Ya yes. Terus. Terus lah ni.